ngasi numida waram phone ki batuan tuan ma Manipuri si phone sing dugi maroi bi ipau sing mem na thamji ahan mada manaba poksi de phone ba petrol watch mobile f amadi tourist police Bisnupur DGP na haudokre ngasi hauno bi matung ina petrol watch mobile f amadi tourist police Bisnupur have mobile f amadi tourist security gi akhanaba thaurang ama state asigi DGP p dongel IPS na Bisnupur Police Headquarter da hudokre petrol watch hariba efsina mathau toriba police personnel singi makhoi na duties pangthokliba sing adu ningthina monitor tawba ngamhalagani amaramda tourist police Bisnupur gi thausilasigi makhada Bisnupur district ki akoibeda leriba marueba tourist sport sing haibidi INA Moirang Sendra Kaibulamjau Maibam Lot Pawar Memorial na sing mapham sing na tourist sing bu ngak sien bigi thabak kan khat paga loinana mobile helpline number 8798907141 sisu thauramadu launch tokhi thauramadu Asuto Sinha IPS ADGP Intelligence Clay Khongsai IPS ADGP LOK Zayanta IPS IGP Z2 Angam Kamai IPS DIG R3 Warngam IPS DIG R2 Mangkhojin Haukip IPS DIG R4 and Hirozit Mitay IPS ASP BPR amadi district officer singju sarugyaki hairena pau sina palakli makasa tarak poina top pau mana thasigi kunga manga dagi assembly session phamgadori lakliba thasigi kunga manga dagi horga august ki tang manga phau taragani thoi suba Manipur state assembly gi anirak sube assembly session pangtholagani pangthokodori be assembly session asida punna sitting taragama thoi lagani ningsing buyai madudi taragani thoi suba Manipur legislative assembly asigi ahanba session haukiba Mars ki kunga mari da numit uhumni sukna pangthokibani pangthokodoriba session asida state asigi finance amadi maroiba department singi pangthokodoriba thabak thorom kya pass ta hobaga loinana kari ana wi state asigi thorang thauksel pekhalakpagi haibadu yengba tari mifam asiga mawoina ranga sei pung 13 taba matamda public account committee gi mifam amasum CMN benen yauna pangthoki hainasu paw man haiki Makasa tarak poina kangla pau do phone bato pa pau man handak fall out thokiba HSLC 2022 exam na pass yamna tawba lenga ki school singda reward piragani State Minister N Beren haikre handak ta fall out thokiba high school leaving certificate examination 2022 da Manipur lenga ki school singi mahire pass yamna tawba division gi wapham na tavida school adugi headmaster Headmistress Oza sing puning thawgaduna mathang tha August 32 athawa singi ningsing numita reward piragani wapham sing assistant minister secretariat ki cabinet conference hall da Khelo India gi miyeng makhada district level Khelo India center hawtona bagi district taraga ki official sing the center sing the lupa lakh manga yenthopagi thoramna chief minister na yamna maru oina phongdo ki wapham ne Thauramashida Youth Affairs and Sports Minister Govidas Konthaujam, Principal Secretary S.S. Sibra, Director T. Fulenamadi District Singi Official Singtu Sargaki, Se Minister Namakha Taradun Haikibada, Handaki Metric Parikha Si Langaki Oina, Yam Sound Mai Pakuni, Hokibisai Taragi Mamanga, Langaki School Gimahiroi passed of Basada Yankigamada Laki, Aduba BJP Gilangak Ahanba Nisuba. Laingakna school fagaransi mission makhada honakiba singa duna handa HSLC exam sida sada humfu yawna pass tawba ngamba si lainga si yamna mai pakpa asoba examine lainga ki school gi oza singa madi mahiroi singna kana hotna badagini masigi damak lainga ki school education gi oza sing mari leinaba sing thagat paga loinana pass yamna tawbi school gi authority da reward august tarago homdoida piragani haki Khelo India gi miyang makhada state asida masana taragataru archery, athletics, boxing, badminton, cycling, fencing, hockey, judo, rowing, shooting, swimming, table tennis, weightlifting, wrestling, football amadi traditional sports ta masak khangdoktuna Manipur su Khelo India gi center listing amagi manungda yorakpani India lenga ki youth affairs and sports na discipline taraga tarukta center sing the sel gi mathing oina hokipa English singaniga kunga mathugi me thadalupa crore sa maga tara pirakhiba dunga si yenthokpana ki se minister na Manipur gi na sing
ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯠꯈꯤꯒꯗꯕꯗꯒꯤ ꯀꯟꯅꯅꯕ ꯈꯦꯂꯣ ꯏꯟꯗꯤꯌꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯑꯐꯕ ꯁꯣꯁꯥꯏꯇꯤ ꯁꯦꯝꯂꯁꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯈꯦꯂꯣ ꯏꯟꯗꯤꯌꯥ ꯁ꯭ꯇꯦꯠ ꯁꯦꯟꯇꯔ ꯂꯤꯡꯅꯕ ꯑꯊꯨꯕ ꯃꯇꯝꯗ ꯍꯧꯔꯒꯅꯤ ꯃꯁꯤꯗ ꯃꯁꯥꯟꯅ ꯑꯍꯨꯝ ꯑꯥꯔꯆꯔꯤ ꯍꯣꯀꯤ ꯋꯦꯠꯂꯤꯐꯇꯤꯡ ꯍꯧꯗꯣꯛꯂꯒꯅꯤ ꯍꯥꯏꯈꯦꯅꯁꯨ ꯄꯥꯎꯁꯤꯅ ꯄꯜꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯕꯁꯨ ꯂꯣꯛꯗꯥꯎꯟ ꯇꯧꯕꯒꯤ ꯋꯥꯐꯝ ꯂꯩꯇ꯭ꯔꯤ ꯔꯟꯖꯟ ꯍꯦꯜꯊ ꯑꯦꯟड ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔ ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ ꯁꯄꯝ ꯔꯟꯖꯟ ꯍꯥꯏꯈ꯭ꯔꯦ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯋꯥꯐꯝ ꯍꯦꯟꯒꯠꯂꯕꯁꯨ ꯂꯣꯛꯗꯥꯎꯟ ꯇꯧꯕꯒꯤ ꯋꯥꯐꯝ ꯂꯩꯇ꯭ꯔꯤ ꯄꯣꯖꯤꯇꯤꯚꯀꯤ ꯆꯥꯡ ꯍꯦꯟꯒꯠꯂꯕꯁꯨ ꯔꯤꯀꯣꯚꯔꯤꯒꯤ ꯆꯥꯡꯁꯨ ꯋꯥꯡꯈꯠꯂꯛꯂꯤ ꯋꯥꯐꯝ ꯑꯁꯤꯡ ꯑꯁꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯍꯦꯜꯊ ꯑꯦꯟड ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔ ꯁꯔꯚꯤꯁꯀꯤ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯐꯦꯂꯤꯁꯤꯇꯦꯁꯟꯁ ꯀꯝ ꯏꯟꯇꯔꯦꯛꯁꯟ ꯄ꯭रोग्राम यावब लापद पाउमीसिंग हंग वांग पाखुमदा मागना फोंदोखिबनी माना मखा तारदुना कोविड की बूस्टर काथोकनबा हयेंदगी फ्री वैक्सीन सही तरागनि पानगिना सही यांगैग मपन फावा सथगदोरिबा मतमसिदा अहानब डोज की हिदा काथोक्तबा असि यामना नुवाइतबा फावे वैक्सीन काथोकपर सिंगना थादोपियो कोविड लाइसेट असि थिंगनबगी उपायदि वैक्सीन काथोकपनि अतोपा स्टेट का येंगनरुबदा मणिपुर असि वैक्सीन काथोकपा यामना नेमली हयेंदगी हौगदोरिबा फ्री वैक्सीन की थबा असि मियामना थोरकपगी मतुंगिना वैक्सीन काथोकपगी सेंटर सिंग मसिंग लेपथोकनि हाइदि ngasi facilitation kam interaction program asida sarok yaraduna minister na hakhibada department asi yamna maru weba department asi mapung fana miyam gi thamoi sengna seva tawnaba staff singa khonaminasi luna na miyam gi seva toksi department asi gi issue sing tanaduna kari tabu yabagi yengminasi award pa staff lairibasing lainga ki lusing businga tanaduna menkhatminasi haikhen su paus na fundorakli atopa pawmana Toubagi district su BDF Guardians Association wakar mi pham kre BDF isa singna matam kuinendegi tanduna lakpa demand sing lenga na pitokpio miyoibigi hak khungaw no bigi saktamna aphaba lenga ama leire haiba utpi yaroi haina ngasi BDF Guardians Association Toubagi district na khangaboki anoba kaithel sangda wakar mi pham kre ngasi gi wakar mi pham adura BDF ki imung manung isa isu thak pangamdre BDF isa singi wakat singa thubada pitok biduna woroisin purakpio lupa lising nipan ga samwana matawkram ni imung pugani haibne singba thaba plate card kya painaki BDF Guardians Association Toubagi President Kundrakpam Mema Devi amadi General Secretary Moirangthep Binodini Devi anina lusingduna BDF singi nupi angang kayam yauna BDF singna taliba demand sing pithokpinaba protest tokhi haine su paus na phungdurakli Makasa tharak poina pandam poxi the phone ba topa maruiba pawkhar India di han han boina monkey pox oiramba yabagi singnaba leba case sama Kerala ra thingnare India di han han boina monkey pox oiramba yabagi singnaba leba case sama Kerala ra thingnare haidi thaudo sigi matangda state health minister na phongdokhibada hairiba miye sinumit humni gi mamang United Arab Emirates UAE dagi Kerala ra thonglokhiba traveler ni monkey pox ki leong uthorakpadigi hospitalized tawkhre hairi hiramasiga mari lainana India lenga ki health and family welfare department ki secretary Rajesh Bhushan health and family welfare ministry na phongba monkey pox disease management ki guidelines sing state amadi union territory sing na sabsana ngaknaba ayibe serol thadana khankhre Secretary ki sirula dunhai World Health Organization report torokpagi matungina kumja Englishing ani ga kungani thoigi January sesat amadagi sesat kungani thoi fawbada apunba laboratory lising ohum ga samri ga tara gomdoida monkey pox case sing confirm tokhi amade lebak yangkhai dagi mi shikhibagi report sing WHO da lakhi hairi case sing asigi manung da sada marfu ga tarukti European region dagi report torokhibani loinana sada taraga mathoina American singni hairiba case asi tappa oizarabasu lepa leitana malem sinba thungna santurakli seruladuna makha taraduna monkeypox disease asi malem yueba mongda makha tana sandurakpana India gi oina su section thorang sing lokhat poina MOHFW na phongba maru oiba satna kanglon khara state amadi union territory khudingmakna sabsana paikhatpa mathau tai hairaduna leiwa sigi entry point sing the singnaba leiba case screening amadi testing tawba point of entry sing the POE health screening team yauna ki stakeholder khudingmak ki orientation amadi regular reorientation pangtokpa layong sing uthorakpa patient khudima isolation tawba monkeypox ki akhanaba hospital identify tawba amadi human resource yauna logistic support sing suksoi soidana
fanganba asina chingmasing asi ngakna wapham palli haina pausna palli atopa pawmana sa sansing thadokpada athingma thamkhre Jiribam district ta Istre cattle sing lambida maning tamna sathok chasin tawbaga loinana pleasure ground sing plantations drainage works sing ai apan piba Misamiam da kudong sadab sing mayuk na hanbaga loinana gari sathok chasin tawbada ayat apan piduna lambigi accident thokpa yabi ko oithokpa leibana maram oiduna sa sangi mapu sing na makoi gi san sing lambida madi atokpa mafam singda maning tamna thadokpada athingwa thamle haina Jiribam gi district magistrate W Malem nganba senglai na thokpa order man hairi order sibu ngaktaba sa sangi mapu sing cattle trespass act 1871 gi mari lainaba section gi makhada mathau taba thabuk lokhat kene hairi order aduna makha taraduna Jiribam district ki ASP na public announcement system sejinaduna order sigi matangna miyamna khangana ba pauktak pi ba loinana Jiribam district ki SDO na hiram sigi matangna miyamna parks na khangana ba order sigi copy sing kaithel gi mafam sing amadi miyamna line ugadaba mafam sing thenaba su khangan ki haidi hena pausna makhatana phongdorakli amaromdana MU na piba dental degree center na recognize tawre Central Government na Dental Council of India gi anaraba matungda Dentist Act 1948 mathau taba amendment sing sembaga loinana Jenims ki Dental College ki BDS ki mairoi sing Manipur University na piba dental degree do Central Government recognize tawre Hiram masiga mari lainana Manipur gi Minister N Berena leba sigi Prime Minister Narendra Modi bu matam punamakta Manipur miyam gi mathau taba singbu lumna lawibigi dama tawbimal khangbotki makasa tharak poina topa pawman aranba corrupted chief engineer Sarachandra bu kankhatuna thamba laingak masana corruption yokhale takpani pandam aranba corrupted chief engineer Sarachandra bu kankhatuna thamba laingak masana corruption yokhale takpani haina People's Action for National Democratic Movement Pandamgi IPR Secretary Rosnikanta Takhelsana Thadurakpa Sirol Amana Phongdorakli Sirol Sinhai Education AS ki makhada lebi Engineering Wing Education AS ki Chief Engineer oiriba Laishram Sarachandra Matik Sade qualify oide mafam lakto ohaina Chief Minister amadi mari leinaba authority da People's Action for National Democratic Movement Pandamna wakat palekre Hiramasi matang na hoki bazun gi sachat kun go humdoi da Manipur gi Chief Minister Education Minister amadi mari leina ba pumada memorandum ama pishin khrabani adubu anti corruption haina law khong ni government sina tabidre ngasi phawbra karigum action mata lokhat pa udri amadi khangalak pa suritri masina takpa di pali belenga si hakthi nana aran ba masum corruption bu sagwat le haibani Pikiba memorandum adumakta yamna mayek sengna pankhrabani haibidi Laishram Sarachandra hairiba miyasi diploma civil engineer pass tawba miyoini mahakti ASE phawbo oiba yadaba miyoini aduna karamna chief engineer in charge oihalibano haibisini government ki satnariba RR bu hekta apam bu onthokpa yabara haibisi pandamgi wahangni quality yawdaba mi amabu corruption amadi favoritism da hekta oihanba yaragadi IAS officer phawba matriculate aman hekta ohelakwa yagadoribra khudang chamdang mapung fana enclose tawkhrabani verification amasum counter check tawbiro haibani asukuina numit kunni hena namsinduna thamba sinadi aranbabu kankhatuna thamle corrupt amadi favoritism bu yokhatle haina lawdaningai leti hiramasugi matangda reminder ama pandamna hokiba July gi taragani thuida CM amadi atai mari leinaba singda pisinkhre loinana action taken report ama athubada pibira o haina claim tokre panba yabadi Laishram Sarachandra hairiba miyoi sina masagi aranba matik sadabadu kupsinana ba miyoi kya thadoktuna pandambu thiemna bo honari pandamgi president masamaktasu CM secretary ta isteno oibani haina miyoi ama laktuna kanbina ba haijaramle amaramda masana Supernatural da retired tawragadaba employee singbu service ten tawraga head of department head of office pu wanbaki wathokya masing khangdana tanari masisu yamna sumdaba tafam thoktabani asigumba thawdosina next promotion ama angjaragani magna head oiragani haina ngaijariba staff amagi right matpadanatana service rule thukaiba thapani L Sarachandra hairiba miyoi service record ki document yauna memorandum aduda pikhrabani Mark Loktak Development Authority da AO oina work charge basis da service ki
1998 regularize toki sai amagi matung 1999 da AE promotion piki English singani ga ahum da LDA digi DRDA sandel da EE oina sahi mari khaki deputation na thaki mafam madure sai taragomdo hena laithaki magi subordinate staff singna magi mathakta case kya thangkatki English singani ga taraga tarupta Supreme Court fawba yaunaraba matungda magi parents department da hankro haina D3 piraki adubu staff singnadi magi parent department oiriba LDA da AE oina halakpagi record laiti hai asumna sahi mari mangluraba matungda English singani ga kungi August 5 da Joint Secretary Education oiramba haujingna Director of Education S oiriba Laisram Nandakumar na Engineer Wing Education S da SE in charge oina deputies na order thoki asumna irregularity mayam ama lairi masi thigalaga matik sabe action lakhatkadabani department manungi corrupted practice kaya amasu lairi asigumba singasi thigalaga action lakhatpham thoi haibudu tabidre haibigi wakani aroibada action taken to report ama athubada pbu haina pandamna demand tauri haina sirolasina makhatana phongdorakli makasa tharak foina to papawmana lengakna har mapung phana phangandriba phawba ngasidagi lomi sing sara hen bahukre lengaki har Kuyen sidi loktak to thum packet mari manga thadabugumani boramani Manipur gi lomi singna lau singu tawbada yamna mathau tariba urea lomi singna mapung fana madi ningthina phangana na ba lengakna honadriba fawba lomi singa sidigi sarai henbagi khongjang sangsinma horagani loinana lengana lomi singna yeliba har khudyen sidi loktak pat thum packet mari manga thadabaga chap manai haina sedo hianglamgi president oiramba elangmam Boramani mitai na phungdokre ngasi kaksing district ki hianglam lai pangan madalaiba hianglam kaithilda sara henba hauraduna elangbam boramani mitai na makhatana hai Manipur hauji urea gi thoklibu watho asi lenga na urea da politics tawbadagini handak saida kharanga kumgi nongla khre haibisi mari leinaba loisangna khangauda bara haina hangladuna lomi singna sai khudingi har khawa ma phangnaba ehing direct tuna lakli haibisi khangnabra lomi singi awaba koknaba kharangana urea har singasi singsinduno thamba kari kaibigi haina songlakli mangna hai handak singluba har singasina demand tawriba lomi singna phangdaduna ina khunba lalon itik tawba kangbuna phanglibasi karigino haina so hangladuna Manipulenga ki minister asi miyeng sanba lusingba mani haina ekhoina thajaba thamliba misa amani ngasi chumhak lamdam sigi tamjaninga oiraba lusingba amani haina launaribani adubu agriculture department ki staff laina makhogi mathau pidabida yamna misang mikhai naiba MLA singda urea karigi sinaribano Minister na mabuk seng ba adumaina MLA khudingmak mabuk sel senglamgani khanbiruno mabuk sel sengba political party ki khetnaba thamdaba MLA ama anibudi ure makhoi bumiyamna thagatnari hauzik hianglam AC da yeliba har khuyen si yamna mawung maril tadre MLA ga naknaba mangonda vote piba miyoi khrada numidang lona har pire masi social media ra sumiyamna khangnari bofamni Lomi singna har phangnadraga tha sigi taragani thuki numidang da wabagai kaithel lona dukan ma puna thamlamba urea bag samri lauksalna fagatuna lamdamdugi club singa pullaga miyamni yenthokpa Manipur miyamna thengnare MLA singda sinaba har laibanina Quran potyon sida dukandar ga MLA ga mari lainafam thoktabra Thawbal amadi Kaksing district ki agriculture loisangna nongmuda har bag samagi yankai yengani hari masidi Pakraba Loktak Pat Thum Beg Marimanga Khak Thadabagumani Yam Kraba Kaksing district ki lomi mayam sida hairiba urea bag sahumsina kaidawduino mathang amuk yenbegi saisatsu laukthokpa ngamde masidi poisaunaraba lomi miyamgi mita utsaibani se minister na yamna lumna lauriba chinjakta mipal tangdaba haiba phajaraba wakhalonsi minister MLA madi mari leinaba loisangi makok thongba kharana pumsai se halibasi se minister na athuba miyeng sangbiduna akaknaba matamgi manungda sijinagadoriba urea phanganbada irritor oiringagi hanagi thauna to amuktang fudokpirau haina makna makhatana phungdokhi Loisilakpo ina ngasi state si goiriba COVID-19 update mayamna thamjage ngasi goiriba positivity rate si 13.6% ni
हाइबदी ngasi नौना मियोय हुमद्रा का तरेट कोविड-19 पॉजिटिव ओइबे थेंगनरे दुगा अपुन बोइना मियोय चौंगा हुमफुगा निपाना नौना कोविड टेस्ट तौखि ngasi नौना कोविड-19 पॉजिटिव ओइरखरब मियोय हुमद्रा का तरेट असे बिष्णुपुर दिगी अहोम संडेल दिगी अहोम सुसामपुर दिगी अमा इम्फाल ईस्ट दगी तरागा निथोय इम्फाल वेस्ट दगी निफुगा तरुक काक्सिंग दगी मरी कांगपोकपी दगी अनि सेनापति दगी अमा थौबाल दगी अमा उरखुल दगी अनि पुना मियोय हुमद्रा का तरेट नि हाइन सुंगसिगी स्टेटस अपडेट ऑन कोविड-19 सु रिपोर्ट तौरि दुगा ngasi मियोय अमता लखिदबगी रिपोर्ट लाक्ते अदुगा हौजिकुइनदि म्याम पाउ सुमतांग सा लुसिनजरगे मसु म्याम पुना अनाउ अपडेट ngamiनसी एंड थैंक यू